वीडियो असिबु मियेंग ताबिरिबा मयाम पुंगमपु ग्रोबसोफ्टना अहनमक्तदा ताराम नोक्सरी ngasi video asidi Digitech ki tripod amakhaki unboxing video ni adomna channel asibu hojik fawba subscribe tawdriba oirgadi channel asibu subscribe tawbiu video asibu like tawbiu amadi share tawbiu ngasi video asi matang asida haujarage ngasi Digitech ki hairiba tripod asigi unboxing asi matang asida haujarage unboxing box asi hangdoktringi mangoinana box asigi side ta magi specification sing asi ubo phangbigani maximum weight magi maximum height amasung mana kayam yamna fold tawba amadi magi dimension na chingba sing asi nakanda hariba spec sing si adomna ubo phangbigani loinana som thangba nakanda su magi feature sing asi mathang manau naina utuna laire ai box asi hangdok charage box asi manungda kari kari polam sing yauribage haibadu mayam punna yengminarasi box asigi manungda ihan hanbada yauribasi hariba tripod asi fi gi adugumba cover amakhakna bag amakhakna cover tawraga yaure hariba fi gi cover asi hayeng ekhoina tripod asi puthok pusin tawu matamdra travel tawu matamda puba yanabagi damakta adugumba bag ni hariba bag asi gi mari su leire khoina yalaga puba natragana thangdok thangin tawbada nungainabagi damakta hariba bag asi sinaba yare loinana bag asi gi manungda bag asigi manungda domgi adugumba tripod adu yaure hariba tripod asi Digitech ki tripod ni hariba tripod asi lupa lising ani gi makhada yamna phaba DSLR amasung mobile na chingba pot singda dum sinaba yaba adugumba tripod ni hariba tripod asi mayam punna mi eng taminarasi tripod asigi model number na mayamna ubiriba asini Digitech DTR 550LW hariba tripod asigi model number asi tripod asi paiba matamda adum chaurakna kg amma muki chang lumgani masi chaw paiba matamda yamna chaw basunate yamna pik basunate mayarap changda yamna phaba sinaba yaba adugumba tripod amani masigi build quality sisu yamna section asai magi paibam handle leire khona puba thangba matamda nungaina bagi damakta magi 360 rotate tawba yaba adugumba magi 360 rotate tawnaba amasung up and down sanana bagi damakta aduga tripod adugi handle amasung bar sing loina leire amasung koina video natragana photo namma matamda mas stable oibra oidabra haibadu khangna bagi damakta masida water level utle water level sina adongi thamniba tripod adu mafam chana leirabra amasung leitabra haibana yengba matamda hena khudong chargani loina na hairiba tripod asi maha masi magi fall si anirak ahumlak ni masidagina masi fawbada ahanba ama leire mathangda ani suba extension leire mathangda ahum suba extension hairiba extension ahum asi full da sandoklaba matungda aikoige magi makhok asisu singthoklaba matungda kayam yamna wangbage haibadu masina amuk height si kharaga hena adjust townabagi damaktani masina amuk hena sangdo anba yai masina leiraga haibadu aina tripod asigi nakan de lepsaraga masi kam wangbage haibadu amuk video asigi aroiba matamda ai video natragana photo oina hapcharange masigi tripod asi aina Amazon dagi lupa lising ani yaudana leijabani hojik matamda paisa kaji khara hengel amagasu masi kedung da lupa lising ani gi mathakta leiroidaba adumba yamna fava best tripod affordable tripod amakhakni ado hairiba tripod asigi link adusu ngasigi video gi description da sungsoi soidana hapcharamge adomna hairiba tripod asibu leina bagi damakta yengbininglagadi link adudagi changlaga yengbiba yagani
ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯇ꯭ꯔꯥꯏꯄꯣꯗ ꯑꯁꯤꯒꯤ ꯑꯟꯕꯣꯛꯁꯤꯡ ꯚꯤꯗꯤꯑꯣ ꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜꯗꯁꯨ ꯅꯝꯕꯤꯌꯨ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯇꯨꯡꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯩ